जिरीबाम रेलवे स्टेशन द मणिपुर की यूरिया बैग लिसिंग कया मपू पांदबगुम नोंखांग साइदुना लेरे इम्फाल दना लौमी सिंह बैग अमद लुपा 450 400 फाउबा पीदुना लेनरे चही खुदिंगी कुमगी नोंग लाक्तुना लौरोक पंथा हेक यौरकपगा वाथोक ओइदुना त लाक्लिबा लौमी सिंह सिजिनगदबा हार सिंगी मनुंगदा मरु ओइबा यूरिया मतम चाना फंगदबा अमसुंग ममल तांगना लैबगी थौदोक सिंह अदु हंदक सहीदसु थोकपा हौरकलिंगैगी चैरक्ता मणिपुर पुंबगी ओइना पुसिलकदबा यूरिया बैग कया जिरीबाम रेलवे स्टेशन दा मपू पांदबगुम नोंखांग साइदुना लेरे जिरीबाम रेलवे स्टेशन की लेमाइदा पैदुना थमलगा तारपोलिन मचा मचा खरना थुंगदा नमदना कुप्तुना थंबदगे मफम अदुदसु नोंग सिफेट सिफेट सुसिलकपदगे सिजिनबा यादना पुलप मांगबगी फिबमदा पैदुना थमलकलिबा यूरिया बैग सिंग अदु मेट्रिक टन 19,700 की हाइरे असम की फर्टिलाइजर कंपनी दगे महौसागुमना मणिपुर की ओइना सही अमगे कोटादा मैन्युफैक्चरर कंपनी ना पिरकदबा अमसुंग मणिपुर गवर्नमेंट ना सिंगलुगदोबा कोटासी मेट्रिक टन कुनलोमने हौजिक फाउबदा सिंगसिलगलिबा सिंग असिना कुमसी सही की ओइना पुन्ना ट्रिप 3 लक सिंगदबदा अनिरक खक्तमक सिंगलिबने मखा ताना सिंगदबा ट्रिप 5 रक वाटलिबने अदुबु ट्रिप अनि खक्तमक सिंगबा हौरकलबसु मणिपुर की लौमी सिंगना सिजिनगदबा यूरिया सिंग असे पुसिलकलगा थंफम लैतबदगे जिरीबाम की रेलवे स्टेशन दा पैदुना थमजिलकपनि हाइरे जिरीबाम रेलवे स्टेशन दा नुमित खरनी की ममांगदगे पैदुना थमलकलिबा यूरिया बैग सिंग असिगे मातांगदा मणिपुर की एग्रीकल्चरल डिपार्टमेंट की फंगबा पाउगी लिखुन अमना हाइबदा हौजिकी ओइरिबा रबी क्रॉप की ओइना मणिपुर की लौमी सिंगना मथौ तारिबा सिजिनगदबा यूरिया की चांग असे टन 2,430 रोमने कुमजा 2,213 के अरोइबा सरुक्तगी हाना स्टेट असिगे डिस्ट्रिक्ट 9 खक्तमक लेरंबा दु हौजिकति पुन्न डिस्ट्रिक्ट 13 सुरबने मरम असिना मणिपुर गवर्नमेंट ना डिस्ट्रिक्ट पुम्नमकी एग्रीकल्चर ऑफिसर एओ अममम थंबीबगा लोइनना डिस्ट्रिक्ट सिंग अदुगी लौमी सिंगी मथौ ताबा हारगी मसिंग थंबत चनबा गोडाउन अममम सु थंबीगदबनी हाइरे अदुबो हौजिकमकी ओइना एग्रीकल्चर गोडाउन लैरिबसे इम्फाल वेस्ट डिस्ट्रिक्ट की ओइना लम्फेल खक्तने अदुगा इम्फाल ईस्ट थौबाल अमदि चुराचानपुर की ओइना दे एग्रीकल्चर गोडाउन सिंग सागतपगी थबक चथरिबने मपुंग फाना लोइसिंदुना खुदक्तगी हार सिंग थंबा याबगी फिबम लैत्रिबने डिस्ट्रिक्ट पुम्नमक्ता एग्रीकल्चर ऑफिसर मसिंग सुना लैतबगे मथक्ता मणिपुर की अपुनबा डिस्ट्रिक्ट 13 की मनुंगदा 12 की दे हौजिक फाउबा एग्रीकल्चर गोडाउन लैत्रि हाइरे अमरोमदा चलिबा लौरोक पंथा असिगी ओइना मणिपुर गवर्नमेंट की माइकेदगे लौमी सिंगदा यूरिया बैग अमदा लुपा 143 पैसा 40 फंगनगदबने मसिगिदमा गवर्नमेंट ऑफ इंडिया अमसुंग मणिपुर गवर्नमेंट ना फर्टिलाइजर फैक्ट्री सिंगदगे हार लैबा अमसुंग इम्फाल तमना चिंगलकपदा संगदबा एक्सपेंडिचर सिंग मायोकननबगिदमक यामलबा सेनफम सिंग सब्सिडी ओइना सही खुदिंगी पीदुना लाक्लिबने मसिगी मतुंग इंदुना हंदक सहीगिसु पीरिबने अदुबु मतम खरगी ममांगदे हार सिंग असे प्राइवेट डीलर सिंगनसु सिंगसिलंबदु हंदकते फर्टिलाइजर सिंगी माइकैदगिसु कोविड-19 की पैंडेमिक मायोकनरकपा मरमना लनाई डीलर सिंगदा हार पीररोय हारकपदगी एग्रीकल्चर डिपार्टमेंट ना एप्रूव तौबा ट्रांसपोर्टर खर खंगना चिंहनबगी थौरांग तौरकलिबने अदुना गोडाउन दा थमलबा फाउबदा लैमाइगा समनबा यादबा लैमाइदगी वांखटहलगा थमफम थोकपा अमसुंग गोडाउन मनुंगदा थमलबसु सेक्सिनना कुपसिलगा थमगदबा हारसिंग असे जिरीबाम रेलवे स्टेशन की नोंगलक्ता पैदुना थमजिलिबा असिगी थौदांग ट्रांसपोर्टर सिंगना पुगदबनी हाइरे स्टेट असिगी ओइना लौमी सिंगना हौजिक डिमांड तौबा होंगरकपदगे सिंगसिलकफम थोकपा हारसिंग असे यौसिलक्तबना हौजिक इम्फाल अमसुंग अतोपा मफम सिंगदगे लौमी सिंगना यूरिया बैग अमदा लुपा 143 पैसा 40 फंगजगदबदु लुपा 450 ना 400 फाउबगी मनुंगदा पीदुना लैनरे हाइनसु लौमी सिंगी माइकैदगी फोंदोंनरकले लोइना हौजिक स्टेट असिना कोविड-19 पैंडेमिक की सेकेंड वेव मायोकनरिबा अमसुंग कर्फ्यू की अथिंगबा लैरि हाइदुना ममल यामलबा अमसुंग मतम साना सिजिना हौगदबा हारसिंग असे नोंखांग साइदुना मांखरगदे मैन्युफैक्चरर सिंगनसु अहेनबा कोटा मणिपुर की ओइना पिरउ हाइबा यारोय अदुगा सिजिनाफम थोकपा हारसिंग असे सिजिनदबदगे चाथोक हंथरकलगना स्टेट असिगे इकोनॉमीदा अमुक हेना सोक्सिल हनगनी हाइबा वाफमसु लौमी सिंगी माइकैदगी फोंदोकनरकले लाइरबदा हंथना ngang सीएमना मियामदा लाले हाइजगदबने गोविंदास कोंथौजम मियामदा सेंगलेमना पीरिबा हिदाक लेमना पीरिबा अमसुंग वैक्सीन लेमना कापलिबा से नोंथक्तगी तारकपा नत्ते हाइबा मणिपुर की चीफ मिनिस्टर एन बीरेन सिंहाना फोंदोकिबा वांगांग अदु लाइरबा मियामदा हंथना येंगबा मित्येंगने मधुगिदमक मणिपुर की चीफ मिनिस्टर ना कंडीशन अमता याउदना मियामदा लाले हाइजगदबनी हाइना एमपीसीसी की प्रेसिडेंट गोविंदास कोंथौजमना डिमांड तौखरे ngasi MPCC Manipur Pradesh Congress Committee की Facebook page ta miyam da piba paujel amada party president Govindas Konthokjamna hai
Chief Minister N Biren Singhana phongdokkiba wafam adu state asida COVID-19 ge akiba phanglaba laichet asigi manungda laidaba miyamda hanthana yengba amasung ngakpiba ngamlaroidaba wangang ne Govindas na hai Chief Minister na phongdokliba wafam aduda Congress na angakpa leite maramdi BJP ge ideology amasung principle da laidaba tola taraba miyam da yengliba mijeng adu Chief Minister na mayek sengna phongdokpani haina lawe laibak asigi jati gi mapa oiriba Mahatma Gandhi da ikai khumnadaba khudingmakna laidaba singbusu ikai khumnaroi BJP gi Chief Minister amana asigumba yamna mawong chadaba wangangang sina BJP na Mahatma Gandhi bu ikai khumnakhibra haibadu ningsinghalle BJP gi Chief Minister amana state asigi laidaba miyamda noknaba masung ikai ba piba sina utli madude BJP government asina state asigi miyambu ikai khumnade haibadu Chief Minister gi wangang asi tawhaidaba mane haina Govindas konthokjamna phongdorokle mahakna hai mamangi Congress government na haukiba chahi taraga mangada kari tawramlabagi haina Chief Minister N Biren Singhana hangi adubu matang asida mahak Govindas ki maikidagi hangningbade haukiba chahi taraga manga aduda mahak Biren Congress Chief Minister o ibobige makhada minister oikhidabra mahak cabinet minister oiba khakta natana Congress government ke spokesperson su oikhibane mahakna phongdokningliba se ing lisingani taretagina lisingani taragani thoi phauba minister oikhiba matam aduda miyamgi damak karigumba amata tawramde haininglibra mahakna Congress government ki spokesperson oiringaida government na tawkhiba chakot thaurangi thabak lauthoklamdre haininglibra mahakna miyamda ngaiha ki oina panghaida haijinba masat adu haujikti miyamna chapchana khanglei COVID-19 ki kiningai oiraba laichat manungda BJP na chakhutaba amasung hanthaba politics tawi haibagi maral siraduna Govindas na hai state government na petrol amasung diesel gi tax wangna lawi adubu laichat manung asida miyamdadi karigumba amata mateng pangde madugi ona tainabada BJP gi Chief Minister asina Manipur gi amasung India gi miyambu karemnaba amasung ikaiba pi Chief Minister na phongdokkiba wafam aduga mari leinana Govindas na BJP gi government asida wahang khara hangladuna hai petrol khakta lauba tax ta BJP na Manipur da government pairakpadagi lupa koti 400 ka ani khomgat khre hairiba senpham ase Manipur miyamna wana tanjaba senpham dagi ne BJP government tagi natte Manipur gi miyamna lupa koti 400 ka ani gi senpham Chief Minister nahaki nafamda pikhraba matungda nahaki government na COVID laichat manungda miyam gi damak kari tawkhrabage amasung miyam gi damak economic package lauthokpa laikhrabara COVID laichat manung ing 2020-21 asigi manungda miyamda petrol yonbada lupa koti chamaga humputaret ki tax kari gi damak loribano senpham adu miyamda economic package oina pithokpa yadabra ing 2017 dagi nahakna petrol gi mamalda paisa ama phawba hanthadana miyam gi damak khanba government ni haina chalaidibra nahaki government na laidaba miyamda mateng pangnabagi damak cheng lemna piba hidak lemna piba amasung vaccine lemna kapnabagi damak constitution gi wahan thok leitabra hangladuna MPCC gi president Govindas na hai national disaster gi matamda miyamda chinjak tangai fadaba potlam thaknaba ising amasung laifam pi bhaibase ekki matungina yauduna lairaba amane COVID-19 asisu national disaster amane Narendra Modi gi government asina ing 2014 dagi hauraga petrol khakta dagi central excise duty amasung atai central tax ta miyam dagi lupa koti lakh kun ga lising yangkhai manga gi senpham khomgat khre mamang sahi ing 2020-21 gi COVID matam khakta dam miyam gi phuri khaw dagi government asina lupa koti lakh ani ga lising humbudra ga taruk khomgat khre India gi miyam na lupa koti lakh kun ga lising yangkhai manga government ta piraga Modi gi government na miyam gi damak laichat manungda karigumba amata tawroidabra hainasu Govindas na hangle Manipur gi BJP gi Chief Minister asina han ba web ki matamda miyam da pirakpa senpham gi chapchaba hisab ama khangan khiba leirabra ahan ba web ta sizinakhiba senpham gi hisab utkrabra central government ta gi phangba apun ba senpham na kayano haibadu utkrabra hainasu mahakna makhata na hangle Govindas na makhata na leibak asigi mi amana cheng amasung medicine lem na phangan bai base constitution gi scheme ama oina leijarabane vaccine asisu chada humudra ga manga free da pina bagi damak PM na lauthokhrabane asigumba phibam asida state ki BJP government na cheng hidak amasung vaccine gi matang da central government na pirakliba asigi mathakta ahenba miyam da piba laikhrabra madugi damak state ki x acre dagi lupa kaya kaithokhrabage center na thau yon badagi phangliba yamlaba sendong asidagi Biren gi government asina Manipur gi lairaba miyam gi damak kharada oirabasu
लौबा ngamdriba karigino haina hangle India da hojik leriba BJP gi government asina economy da mapung phana maning halanbaga loinana laukhatpa yadaba phibam amada laihallei matang asida Manipur gi miyam da hangningbade lairaba miyam gi damak khanduna thabak tawrakadabadi Congress party khaktane maram aduna hojik leriba BJP gi government asida miyamna masagi hakki damak singnaba leitana demand tawgadabane Congress na miyam gi ikai khumnaba dugi damak lepli haina Govindas konthok jamna phongdokle nongmai paiba singna sel munkhrei ngasi nungtil pung ahum nom tarakpada Jiribam district ka lonaba Ferzol district ki manung chaliba Soto Bekra gi Phailanthang bazar da lenga ka su tawnabani chingnaba UG group amagi AK47 amade M16 na chingba paiba miyoi taruk Jeep cruiser amada laklaga mafam aduda dukan phamliba miyoi singdage nongmai chindol da law khongduna sel kaya munduna pukhre haire PMA GY gi sel lana sizinari haiduna High Court wakalaklay respondent tareta notice issue tawkhrai Bisnupur district ki oina selection year 2019-2020 ki oina Pradhan Mantri Others Gram Yojana PMA GY scheme gi yamlaba senpham ama release tawrakpadage sanction order na singba phangduna kaithokraba matungda scheme asina maruoina thanga part 1 gi karang amasung champu khangpok pi gi health sector gi infrastructure sangatpam thokpada semgatana senpham khara misappropriation tawkhre haiduna High Court of Manipur da wakalaklay lana sizinakre haiduna charge tawrukliba singi manungda Bisnupur gi Deputy Commissioner Thanga Part 1 gi Pradhan amasung Gram Panchayat amadi Ward number AB amasung C gi Ward member su yaure maram aduna makhoi gi mathakta CBI gumba Independent Investigation Agency amana thigathanbaga loinana illegal encashment tawbada senaba singadu Manipur Public Servants Personal Liability Act 2006 ki Section 4 amasung 5 amasung Manipur Public Servant Personal Liability Rules 2006 ki Rule 4, 5 amasung 6 ki makhada phabaga loinana ek asigi Section 7 amasung Rule 7 ki matungina High Power Committee ama semduna thigarhan biyo haijarkhibani High Court of Manipur da wakadasi thanga karang dage hojikna ghari awang laikai da leiraba Karang Island Development Organization Kidogi Advisor Haubism Gitajen Mitai Chahi Nifu Apokpa Aits Lukhoi Mitai na petitioner oiduna Public Interest Litigation PIL oina file tawrakhibani PIL asigi respondent singna Union of India ge Ministry of Social Justice and Empowerment ke Secretary Manipur lenga ke Social Welfare Department ke Principal Secretary RDNPR ge Commissioner Bisnupur District ke Deputy Commissioner District Collector Thanga Part 1 Gram Panchayat ki Pradhan GPSC gi Ward number AB amasung C gi member singni PIL asi court na PIL number 31 of 2021 oina lokhalaga ngasi Chief Justice Sanjay Kumar amasung Khwairakpam Nobin gi bench ta list tawkhrai court na matter asi lokhalakpada petitioner gi maikida lepkhiba senior counsel N Jotendro amasung counsel Murtaza Ahmad ke submission taraba matungda court na mathang thagi taraga mari fawbugi manungda paukhum pirakadaba notice sing issue tawkhrai